ꯅꯪꯅ ꯏꯁꯣꯔꯕꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯌꯥꯊꯪ ꯑꯗꯨꯗ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯗ ꯉꯛꯀꯅꯤ꯫ ꯋꯥꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯊꯤꯖꯕ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯒꯗꯧꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯑꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯀꯣꯛꯇ ꯂꯦꯟ ꯇꯥꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯏꯁ꯭ꯋꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯁꯃꯁ꯭ꯌꯥ ꯑꯗꯨꯝ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯏꯄꯥ, ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯅꯪꯒꯤ ꯋꯥꯍꯩꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯕꯤꯌꯨ, ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯃꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔ, ꯅꯪꯒꯤ ꯊꯋꯥꯏꯅ ꯃꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕꯁꯤꯡ ꯑꯁꯦ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯕ ꯉꯝꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯖꯤꯁꯨꯒꯤ ꯃꯤꯡꯗꯅꯤ, ꯑꯃꯦꯟ꯫ ꯑꯍꯥꯟꯕ ꯌꯣꯍꯥꯟ 5:12 ꯃꯁꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯦ, ꯑꯍꯥꯟꯕ ꯌꯣꯍꯥꯟ 5:12 ꯑꯁꯦ ꯌꯥꯝꯅ ꯐꯖꯕ ꯁꯥꯁꯇ꯭ꯔꯅꯤ꯫ ꯑꯌꯨꯛꯇ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯥꯕꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯗꯒꯤ ꯅꯈꯣꯏ ꯅꯁꯥꯕꯨ ꯉꯥꯛꯆꯧ, ꯑꯔꯥꯟꯕ ꯂꯥꯏꯁꯤꯡꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝ ꯑꯗꯣ ꯂꯧꯔꯤꯕ ꯈꯨꯗꯤꯡꯃꯛ, ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯃꯐꯝ ꯂꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯒꯤ꯫ ꯃꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯁꯤ, ꯅꯁꯥꯕꯨ ꯉꯥꯛꯆꯧ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝꯊꯣꯛꯄ ꯃꯊꯧ ꯑꯃ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯍꯥꯟꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯇꯥꯏ꯫ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯣꯛꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯤꯁꯤꯡꯗ ꯑꯐꯕ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯅꯤꯡꯕ, ꯇꯝꯅꯤꯡꯕ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯃꯐꯝ ꯑꯁꯦ ꯀꯅꯥ ꯑꯃꯠꯇ ꯅꯝꯗꯨꯅ ꯂꯥꯛꯍꯟꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯦ ꯅꯪꯒꯤ ꯋꯥꯔꯦꯞꯅꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯒꯅꯤ, ꯉꯔꯥꯡꯁꯨ ꯁꯨꯔꯝꯒꯅꯤ, ꯍꯌꯦꯡꯁꯨ ꯁꯨꯒꯅꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯂꯝꯒꯅꯤ꯫ ꯅꯪꯅ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯔꯝꯕ ꯌꯥꯏ, ꯅꯪꯅ ꯁꯦꯜ ꯇꯤꯡꯅ ꯍꯣꯇꯦꯜꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯅꯈꯣꯏꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯇꯝꯅꯅꯕ, ꯈꯪꯅꯅꯕ ꯄꯤꯐꯝ ꯊꯣꯛꯄ ꯃꯃꯜ ꯄꯤꯗꯨꯅ ꯊꯃꯣꯏꯗꯒꯤ ꯊꯤꯖꯔꯤ꯫ ꯂꯥꯏ ꯃꯨꯔꯇꯤꯁꯤꯡꯗꯒꯤ ꯅꯁꯥ ꯉꯥꯛꯊꯣꯛꯆꯧ, ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯈꯨꯔꯨꯝꯅꯔꯤꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯪꯒꯤ ꯊꯕꯛꯇ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯣ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ, ꯅꯪꯒꯤ ꯑꯉꯥꯡ, ꯅꯪꯒꯤ ꯅꯤꯄꯥ, ꯁ꯭ꯄꯣꯔꯠꯁ, ꯇꯤꯚꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯃꯨꯔꯇꯤ ꯑꯣꯏꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯃ ꯍꯦꯛꯇ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯊꯥꯡꯒꯠꯄ ꯄꯣꯠ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯪꯒꯗꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯁꯨ ꯈꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯃꯗꯨ ꯏꯁꯤꯟꯗꯨꯅ ꯃꯗꯨ ꯅꯁꯥ ꯅꯊꯟꯇ ꯊꯤꯗꯣꯛꯆꯅꯅꯕ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯅ ꯅꯁꯥ ꯅꯊꯟꯇꯒ ꯃꯤꯇꯤꯡ ꯇꯧꯕ ꯑꯁꯦ ꯇꯣꯏꯅ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯃꯐꯝ ꯑꯗꯣ ꯀꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯒꯤ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯒꯗꯕꯅꯤ꯫ ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯏꯍꯥꯟ ꯍꯥꯟꯕꯗ
ꯑꯐꯥ ꯑꯄꯨꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯏ꯫ ꯑꯣ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯣ, ꯑꯩ ꯁꯤꯗ ꯄꯨꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯩ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯩꯅ ꯃꯁꯦ ꯌꯥꯝꯅ ꯍꯦꯛꯇ ꯇꯔꯥꯏ ꯇꯁꯣꯏ ꯂꯧꯕꯒꯤ ꯋꯥ ꯅꯠꯆꯗꯦ꯫ ꯑꯐꯥ ꯑꯄꯨꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯤꯕ ꯋꯥꯍꯩꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ꯫ ꯑꯩꯅ ꯈꯟꯕꯗ ꯇꯁꯦꯡꯅ ꯑꯐꯥ ꯑꯄꯨꯟ ꯍꯥꯏꯕ ꯑꯁꯦ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯗ꯭ꯔꯅꯦ? ꯃꯁꯤ ꯐꯠꯇꯕ ꯍꯩꯅꯕꯤꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯄꯣꯠꯅꯤ꯫ ꯃꯁꯤ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯆꯨꯁꯤꯟꯈꯤꯕꯗꯧꯅ ꯊꯣꯛꯂꯕ ꯑꯗꯨꯕꯨ ꯃꯁꯤ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯆꯠ ꯍꯥꯏꯕ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯍꯣꯡꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯐꯠꯇꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯒ ꯈꯥꯏꯅꯕ ꯑꯗꯨꯒꯨꯝꯅ ꯐꯠꯇꯕ ꯃꯆꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯒꯥꯏꯕ ꯌꯥꯒꯅꯤ꯫ ꯑꯐꯕ ꯇꯧꯕ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯐꯕ ꯑꯗꯣ ꯇꯧꯅꯤꯡꯏ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯪꯅ ꯃꯁꯦ ꯑꯃꯨꯛ ꯐꯪꯂꯅꯤ꯫ ꯃꯁꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯐꯕ ꯃꯆꯠ ꯑꯗꯣ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯨꯕꯤꯔꯛꯂꯅꯤ꯫ ꯑꯃꯦꯟ꯫ ꯐꯠꯇꯕ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯑꯁꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯔꯣꯏ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯗꯁꯨ ꯊꯥꯡꯉꯩ ꯁꯦꯡꯕꯁꯤ ꯃꯁꯤ ꯗꯔꯀꯥꯔ ꯂꯩ꯫ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯕꯨ ꯍꯣꯡꯕꯤꯅꯕ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯃ ꯇꯧꯗꯨꯅ ꯁꯠ ꯂꯥꯎꯅ ꯄꯣꯛꯈꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯔꯞꯇꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯔꯨꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯋꯥꯕ ꯈꯥꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯁ꯭ꯋꯔꯅ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯅꯤ꯫ ꯑꯃꯦꯟ꯫ ꯃꯁꯤꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯉꯥꯡꯗ ꯖꯣꯅꯤ ꯅꯪꯒꯤ ꯀꯥ ꯁꯦꯡꯗꯣꯛꯂꯨꯆꯣ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯖꯣꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯏꯁ꯭ꯋꯔ ꯑꯉꯛꯄ ꯑꯃ ꯇꯧꯕꯤꯗꯅ ꯑꯩꯅ ꯃꯤꯠ ꯍꯥꯡꯗꯣꯔꯛꯄꯗ ꯑꯩꯒꯤ ꯀꯥ ꯑꯁꯦ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯌꯨꯝ ꯁꯤꯠ ꯅꯥꯜꯂꯦ꯫ ꯑꯃꯣꯠꯄ ꯈꯨꯗꯤꯡꯃꯛ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦꯅꯦ? ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯇꯝꯗꯨꯅ ꯈꯔ ꯆꯥꯎꯈꯠꯄ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯃꯦꯟ꯫ ꯇꯁꯦꯡꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯣ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯍꯩꯅꯕꯤ ꯑꯃ ꯊꯝꯕ ꯇꯥꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯗꯨꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯦ꯫ ꯑꯩꯅ ꯃꯌꯥꯝꯗ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯖꯅꯤꯡꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯅꯪꯅ ꯃꯗꯣ ꯇꯧꯕ ꯉꯝꯂꯣꯏ꯫ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯑꯗꯣ ꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯁꯣꯏꯕ ꯖꯒꯥ ꯑꯗꯨ ꯃꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯗꯨ ꯃꯁꯥ ꯃꯊꯟꯇ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯏ꯫ ꯅꯪꯅ ꯏꯁ꯭ꯋꯔ ꯌꯥꯎꯗꯅ ꯏꯁ꯭ꯋꯔ ꯄꯦꯜꯍꯟꯕ ꯍꯥꯏꯕ ꯑꯁꯦ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤꯗꯃꯛꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯇꯦꯡꯕꯥꯡꯕꯤꯕ ꯑꯃ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏ ꯅꯪꯒꯤꯗꯃꯛ ꯊꯥꯔꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯦꯡꯕꯥꯡꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯦꯜꯍꯟꯒꯅꯤ꯫ ꯃꯍꯥꯛꯅ ꯄꯦꯔꯥꯀ꯭ꯂꯦꯇꯣꯁꯅꯤ, ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨꯅꯤ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯃꯍꯥꯛꯁꯦ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯄꯤ꯫ ꯅꯪꯅ ꯈꯪꯒꯗꯕꯅꯤ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯦꯟꯗꯕ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗ 1,000,000ꯂꯛ ꯍꯪꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯏꯁ꯭ꯋꯔ ꯇꯦꯡꯕꯥꯡꯕꯤꯌꯨ ꯑꯩꯕꯨ ꯇꯦꯡꯕꯥꯡꯕꯤꯌꯨ꯫ ꯍꯩꯅꯕꯤ ꯍꯥꯏꯕ ꯑꯁꯦ ꯅꯪꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯕ ꯃꯆꯠ ꯑꯗꯨꯅꯤ꯫ ꯃꯆꯠ ꯍꯥꯏꯕꯁꯦ ꯍꯟꯅ ꯍꯟꯅ ꯃꯗꯨ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯐꯔꯦ, ꯑꯩ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯑꯐꯕ ꯃꯆꯠ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯤꯔꯤꯕ ꯃꯈꯩ
ꯅꯪꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯣ ꯊꯨꯒꯥꯏꯗꯨꯅ ꯑꯐꯕ ꯍꯩꯅꯕꯤ ꯑꯗꯣ ꯁꯦꯝꯒꯠꯄ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ, ꯃꯗꯨ ꯍꯧꯔꯕꯅꯤ꯫ ꯑꯐꯕ ꯍꯩꯅꯕꯤ ꯑꯃ ꯊꯝꯕ ꯑꯃꯗꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃ ꯊꯨꯒꯥꯏꯅꯕ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯃꯨꯛꯇꯗ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯑꯁꯤꯅꯤ꯫ ꯐꯠꯇꯕ ꯋꯥꯔꯦꯞ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯦ ꯉꯥꯡꯕ ꯈꯛꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯑꯐꯕ ꯋꯥꯔꯦ ꯑꯗꯨꯒ ꯃꯤꯐꯝ ꯊꯝꯕ ꯑꯁꯦ ꯃꯔꯝꯗꯤ ꯅꯪꯅ ꯐꯠꯇꯕ ꯑꯗꯣ ꯑꯐꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯊꯨꯞꯄ ꯑꯗꯣ ꯃꯁꯤꯅꯤ꯫ ꯔꯣꯃꯥꯟ 12:12 ꯑꯩꯈꯣꯏꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯖꯣꯏ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯆꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯇꯧꯒꯅꯨ꯫ ꯑꯐꯕ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯄ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯈꯜ ꯊꯝꯃꯨ꯫ ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯗꯣ ꯇꯧꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯆꯤꯡꯊꯣꯛꯈꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯊꯋꯥꯏꯗ ꯆꯠꯂꯨ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯂꯔꯣꯏ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯋꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯕ ꯇꯣꯛꯎ, ꯃꯗꯨ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯊꯋꯥꯏꯗ ꯆꯠꯂꯨ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯅꯅꯕ ꯑꯃꯗꯤ ꯇꯧꯅꯅꯕꯒꯤ ꯖꯒꯥ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯃꯁꯤꯅꯤ: ꯃꯁꯤꯗ ꯅꯪꯅ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯕ ꯍꯥꯏꯕꯗꯣ ꯇꯧꯔꯔꯣꯏ꯫ ꯃꯁꯤꯅꯤ ꯑꯐꯕ ꯄꯣꯠ ꯑꯁꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔ ꯊꯥꯒꯠꯄ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯂꯥꯛꯂꯣꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯃꯛꯅ ꯅꯪꯅ ꯊꯋꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯦꯞꯂꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯇꯝ ꯈꯥꯏꯗꯣꯛꯂꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯂꯒꯗꯤ ꯅꯪꯅ ꯑꯐꯕ ꯋꯥꯔꯦꯞ ꯑꯗꯣ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯔꯝꯒꯗꯕꯅꯤ꯫ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯤꯁꯤꯡꯒ ꯄꯨꯟꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯊꯝꯅꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯔꯤꯕ ꯃꯈꯩ ꯅꯪꯁꯨ ꯑꯐꯕ ꯋꯥꯔꯦꯞ ꯂꯧꯕ ꯍꯧꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯁꯤꯡꯒ ꯄꯨꯟꯕ ꯉꯝꯗꯕꯒꯤ ꯑꯀꯤꯕ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯗꯣ ꯂꯩꯔꯕꯅꯤ꯫ ꯃꯗꯨ ꯑꯐꯕ ꯅꯠꯇꯦ, ꯍꯩꯅꯕꯤ꯫ ꯅꯪꯅ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯈꯜꯂꯨꯗꯅ ꯅꯪꯅ ꯍꯦꯛꯇ ꯇꯧꯊꯣꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯃꯗꯣ ꯇꯣꯏꯅ ꯇꯧꯃꯟꯕꯅ ꯅꯪꯅ ꯏꯆꯝ ꯆꯝꯅ ꯇꯧꯕ ꯑꯣꯏꯔꯛꯏ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯑꯩꯉꯣꯟꯗ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯁꯥꯎꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯨꯗ꯭ꯔꯒꯁꯨ ꯃꯗꯨ ꯌꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯔꯨꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕ ꯑꯩ ꯑꯗꯨꯝ ꯁꯥꯎꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯤꯡꯂꯛꯂꯤꯕ ꯑꯗꯣ ꯑꯩ ꯈꯪꯗꯦ꯫ ꯆꯍꯤ 45-50 ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯂꯦꯞꯂꯝꯃꯤ, ꯃꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯁꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯦ꯫ ꯅꯠꯇ꯭ꯔꯒ ꯃꯤꯇꯤꯡ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯖꯒꯥ ꯀꯟꯅꯅꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ꯫ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯦ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯈꯔ ꯂꯦꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯆꯨꯝꯕ ꯑꯗꯣ ꯇꯥꯕꯅꯤ꯫ ꯅꯪꯅ ꯇꯥꯈꯤꯕ ꯑꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯒꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯦꯞ ꯂꯧꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯧꯕ ꯇꯥꯏ꯫ ꯃꯗꯨ ꯅꯪꯅ ꯂꯧꯅꯤꯡꯕ ꯐꯥꯎꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯄꯥꯝꯕ ꯉꯥꯏꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯗꯨ ꯇꯧꯕ ꯉꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯍꯤꯡꯂꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯤꯡꯂꯔꯣꯏ꯫ ꯑꯔꯣꯏꯕꯗ ꯁꯥꯎꯕ ꯑꯗꯨꯗ ꯏꯁꯥ ꯏꯊꯟꯇ ꯋꯥꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯒꯟꯗꯕ, ꯀꯜꯂꯛꯄ, ꯄꯨꯛꯅꯤꯡ ꯌꯦꯛꯄ, ꯄꯦꯟꯗꯕ, ꯀꯔꯥꯝꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ
ꯅꯪꯅ ꯆꯞ ꯃꯥꯟꯅꯕ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯇꯝ ꯈꯔꯒ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ꯫ ꯃꯊꯪꯒꯤ ꯆꯍꯤꯒꯤꯁꯨ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯞ ꯃꯥꯟꯅꯕ ꯑꯁꯦ ꯑꯇꯣꯞꯄ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯒꯅꯤ꯫ ꯑꯩꯅ ꯃꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯎꯏ꯫ ꯑꯩꯗꯤ ꯉꯥ ꯁꯦꯝꯕꯅꯤ, ꯄꯥꯎ ꯁꯟꯗꯣꯛꯄꯁꯤꯡꯅ ꯉꯥ ꯐꯥꯏ, ꯑꯩꯅ ꯁꯦꯝꯃꯤ꯫ ꯑꯃꯦꯟ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯁꯟꯒ꯭ꯂꯥꯁ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯩꯒꯤ ꯁꯟꯒ꯭ꯂꯥꯁ ꯁꯦꯝꯂꯤꯉꯩꯗ ꯏꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯅ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯅ ꯀꯧꯊꯣꯛꯄꯤꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯍꯥꯛꯀ ꯑꯩꯒ꯫ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ, ꯃꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯂꯩꯕꯒꯨꯝꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯀꯧꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯟꯕꯤꯕꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯁ꯭ꯋꯔꯒ ꯑꯗꯨꯈꯛꯇꯪ ꯀꯥꯕ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯩꯅ ꯃꯤ ꯑꯇꯣꯞꯄꯁꯤꯡꯒ ꯂꯣꯏꯅꯅ ꯀꯥꯃꯤꯟꯅꯅꯤꯡꯉꯤ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯗꯤ ꯑꯃꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯃꯉꯥꯜꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯕꯜꯕ ꯑꯗꯨꯗ ꯄꯛꯂꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯪꯅ ꯉꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯒꯦ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ ꯑꯃ ꯇꯧꯕꯒꯨꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯀꯔꯝꯕ ꯆꯔꯆꯇ ꯀꯥꯕꯒꯦ?" ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ "ꯑꯩꯗꯤ ꯆꯔꯆꯇ ꯆꯠꯇꯦ", ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ "ꯑꯗꯨꯕꯨ ꯑꯩ ꯊꯋꯥꯏꯗꯗꯤ ꯑꯗꯨꯃꯛ ꯂꯩ", ꯑꯗꯨꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯍꯥꯏꯈꯤ꯫ "ꯐꯔꯦ", ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤꯅꯤ", ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯗꯤ ꯊꯋꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗ ꯑꯃꯦꯔꯤꯀꯥꯗ ꯀꯔꯤ ꯍꯥꯏꯅ ꯈꯟꯅꯕꯒꯦ? ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯈꯔ ꯍꯥꯏꯔꯛꯅꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯑꯩꯉꯣꯟꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ F ꯋꯥꯔꯗ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ", ꯃꯍꯥꯛꯅ ꯑꯩꯒꯤ ꯕꯣꯁꯅ ꯉꯁꯤ ꯑꯊꯤꯕ ꯋꯥꯍꯩ ꯌꯥꯝꯅ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ, ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯑꯊꯤꯕ ꯋꯥꯍꯩꯁꯦ ꯍꯦꯛꯇ ꯊꯣꯛꯈꯤꯕ"꯫ "ꯍꯣꯏ, ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ", ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯟꯊꯕ ꯉꯝꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯃꯁꯤ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ", ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨ ꯑꯩ ꯍꯦꯛ ꯁꯥꯎꯕꯒ ꯑꯊꯤꯕ ꯋꯥꯍꯩꯁꯦ ꯍꯦꯛꯇ ꯍꯥꯏꯈꯤꯕ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯇꯁꯦꯡꯕꯅꯤ, ꯏꯁ꯭ꯋꯔꯁꯨ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯡꯂꯝꯒꯅꯤ ꯈꯜꯂꯤ"꯫ ꯃꯗꯨꯗꯤ ꯑꯩ ꯆꯪꯁꯤꯟꯗꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯕꯨ ꯉꯥꯛꯊꯣꯛꯇꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏ, "ꯑꯩꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ"꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, "ꯅꯪ ꯃꯁꯤꯒꯤ ꯀꯥꯎꯟꯇꯔ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯦ ꯍꯥꯏꯔꯒ ꯏꯁ꯭ꯋꯔꯁꯨ ꯑꯊꯤꯕ ꯍꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ"꯫ ꯑꯩꯒꯤ ꯏꯚꯥꯟꯖꯦꯂꯤꯁ ꯃꯔꯨꯞ ꯑꯗꯣ ꯑꯩꯒꯤ ꯃꯅꯤꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ "ꯅꯪꯕꯨ ꯅꯨꯡꯁꯤ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ", ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ "ꯖꯣꯏꯁ, ꯅꯪꯒꯤꯁꯦ ꯃꯍꯥꯛꯄꯨ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ"? ꯑꯩꯅ ꯃꯍꯥꯛ ꯑꯁꯦ ꯐꯕ ꯐꯠꯇꯕ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯏꯁ꯭ꯋꯔꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯧꯗꯤ ꯃꯤꯁꯤꯡꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕ, ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯁꯔꯨꯛꯇꯣ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯁꯤꯡꯅ ꯂꯩꯕ ꯑꯁꯤ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯣꯏꯔꯥꯡꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯆꯃꯝꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯅꯤ꯫ ꯑꯗꯨꯕꯨ
ꯃꯈꯣꯏꯗꯤ ꯃꯗꯨꯗꯒꯤ ꯀꯔꯝꯅ ꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯋꯥꯔꯦꯞ ꯂꯧꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯔꯨꯛꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯐꯠꯇꯕ ꯃꯆꯠ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ, ꯑꯗꯨꯒ ꯑꯐꯕ ꯃꯆꯠꯅ ꯃꯗꯨ ꯁꯤꯟꯖꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪ ꯊꯥꯖꯗꯕꯗꯤ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯦꯡꯅ ꯅꯪꯅ ꯐꯠꯇꯕ ꯍꯩꯅꯕꯤ ꯈꯨꯗꯤꯡꯃꯛ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯑꯐꯕ ꯍꯩꯅꯕꯤ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ꯫ ꯁꯥꯎꯕꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯔꯥ ꯇꯣꯛꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯁꯦꯝꯗꯣꯛꯆꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯤ꯫ ꯁꯦꯝꯗꯣꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯊꯧꯔꯥꯡ ꯑꯃꯃꯝ ꯂꯩ, ꯑꯗꯨꯕꯨ ꯔꯣꯃꯥꯟ 12:2 ꯍꯥꯏ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯧꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯨꯔꯥ ꯅꯧꯍꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯨꯝꯅ ꯑꯩꯈꯣꯏ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯄꯥꯝꯕꯗꯣ ꯄꯥꯝꯃꯨ, ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ꯫ ꯏꯁ꯭ꯋꯔꯅ ꯃꯥꯡꯂꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕ ꯇꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯃꯇꯝꯗꯤ ꯆꯪꯒꯅꯤ, ꯃꯗꯨꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯍꯣꯡꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯗꯕꯅꯤ, ꯐꯔꯦ, ꯑꯩꯅ ꯀꯨꯀꯤꯁ ꯑꯃ ꯆꯥꯔꯗꯤ ꯑꯩꯅ 12 ꯆꯥꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯅ ꯀꯨꯀꯤꯁ 12 ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯀꯨꯀꯤꯁ 12 ꯆꯥꯔꯨꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯆꯥꯔꯨꯕꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯃꯁꯤ ꯍꯥꯏꯗꯅ ꯇꯧꯔꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯜꯍꯟꯕ ꯑꯁꯦ ꯇꯧꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯍꯣꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯤ꯫ ꯅꯪ ꯁꯥꯎꯕ ꯌꯥꯏ꯫ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯔꯛꯇ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯛꯂꯒꯗꯤ ꯅꯪꯅ ꯃꯗꯣ ꯈꯨꯗꯛꯇ ꯇꯣꯛꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯄꯦꯜꯂꯛꯇꯕ ꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯂꯥꯎ ꯈꯣꯡꯉꯦ꯫ ꯅꯣꯡꯃ ꯑꯩꯒꯤ ꯄꯥꯁꯇꯔꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯁꯇꯔ ꯑꯗꯣ ꯎꯕꯒꯤ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯚꯤꯖꯟ ꯑꯃ ꯎꯠꯄꯤꯔꯝꯃꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯁ꯭ꯋꯔ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯃꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯝꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯦꯜꯍꯟꯅꯤꯡꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤ, ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯍꯣꯡꯍꯟꯕꯤꯒꯅꯤ꯫ ꯍꯩꯅꯕꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯃꯆꯠ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕ ꯑꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯗꯣ ꯍꯣꯡꯕ ꯑꯁꯤꯅꯤ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯅꯁꯥꯅꯊꯟꯇ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯗ ꯀꯅꯥ ꯂꯩꯔꯤ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯡ ꯊꯥꯅꯗꯕ, ꯃꯤꯁꯣꯟ ꯑꯣꯏꯕ, ꯄꯥꯡꯗꯕ, ꯍꯨꯝꯗꯨꯅ ꯄꯨꯕ ꯌꯥꯕ ꯑꯗꯨ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤ꯫ ꯅꯪꯒꯤ ꯌꯨꯝ ꯃꯣꯠꯂꯤ, ꯅꯥꯟꯗꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯀꯥꯟꯊꯣꯛꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯆꯠ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ꯫ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯄꯥꯔꯥ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯏꯁ꯭ꯋꯔꯅ ꯃꯥꯡꯗ ꯆꯤꯡꯁꯤꯟꯕꯤꯒꯅꯤ, ꯄꯟꯗꯨꯅ ꯂꯩꯍꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯁꯅꯨ ꯍꯥꯏꯅ ꯐꯤꯂꯤꯞꯄꯤꯌꯥ 3:19 ꯄꯥꯎꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏ꯫ ꯑꯩꯅ ꯇꯧꯖꯕ ꯑꯃ ꯂꯩ꯫ ꯅꯍꯥꯛꯅ ꯈꯪꯕꯗ ꯍꯦꯟꯅ ꯂꯥꯏꯍꯟꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ, ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯌꯨ꯫ ꯑꯩꯁꯨ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯝꯃꯤ, ꯅꯩꯅꯕ ꯄꯥꯝꯃꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯩꯅꯒꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯟꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite